Chahi ama Hellaba Manipur gi Irang asigi matangda ngasi Leingak asina Loukhatliba Thourang sing asi Penningai Oide haina Transgender social activist Malem Thongam na phongdokrakli Malem Thongam na kudiak biduna press ta thadurokpa cherola duna hai Taragnipan suba Lok Sabha gi ahanba parliament session gi president gi waroda status gi hauzik oiriba pibam gi matangda karigumba wafam amata pankhidaba haibasi lamdama sigi hoinadi yamna laibak thibani masi miyam gi mihud oiriba singna matik jana taksinba watpadagi oikibani Manipur gi apunbagi saktam da singna duna tonganba administration amatan bada achoba thodang lauriba kuki MLA tarak ngasi fawba house gi membership tagi lauthokpa leitri miyam gi damak afaba Leingak lon ama lingduna miyam ngakpi sianbigadauriba state assembly asi matang sana mathau tawhanba ngamdriba ngasi gi mihud sing leirubagi kanadre Government of India na lisang sina Manipur miyam da yengliba mideng ngasi hagthing na yaningti haina su cherol asida palli